ꯉꯥ ꯁꯥꯍꯜꯂꯨꯀꯣ ꯅꯪ ꯄꯣꯔꯣꯛ ꯊꯣꯡꯕꯗꯨ ꯀꯔꯤ 그때가 나 ꯆꯠꯇꯣꯔꯕꯅꯤ까. ꯂꯥꯛꯑꯣ ꯕꯕꯥ ꯄꯨꯡ 8 ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯗꯣꯔꯦ ꯕꯥꯗꯤ ꯄꯨꯡ 8 ꯁ꯭ꯋꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯅꯤꯌꯦ ꯂꯥꯛꯑꯣꯅꯦ ꯍꯥꯏꯁꯦ ꯏꯆꯥꯅꯨꯄꯥꯒ ꯅꯨꯄꯤꯒ ꯀ꯭ꯋꯥꯛꯇꯦꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯍꯤꯌꯥꯡꯂꯝꯗꯣ ꯑꯗꯨꯗ ꯑꯦꯁꯦꯁꯃꯦꯟ ꯆꯠꯇꯣꯏꯅꯤꯅ ꯃꯣꯏ ꯑꯃꯨꯛ ꯊꯥꯗꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯊꯨꯅ ꯇꯧ ꯍꯥꯏꯁꯦ ꯑꯩ ꯄꯨꯡ 8 ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯑꯦꯁꯦꯁꯃꯦꯟꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦꯕ TP ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯅꯤꯡ ꯄꯥꯔꯠꯅꯔ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯁꯤꯜꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯣ ꯃꯗꯨꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯄꯤꯔꯤꯕ ꯑꯩꯒꯤ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅꯁꯨ ꯄꯥꯎ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯆꯠꯂ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯗ ꯃꯣꯏ ꯑꯃꯨꯛ ꯍꯥꯟꯅ ꯊꯥꯗꯔꯝꯒꯗꯕ ꯂꯝꯕꯤꯁꯨ ꯍꯥꯡꯒꯅꯤ ꯒꯥꯔꯤ ꯊꯧꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯃꯗꯨ ꯈꯪꯗꯅ ꯑꯩꯅ ꯉꯔꯥꯡꯁꯦ ꯊꯥꯎ ꯍꯥꯞꯆꯜꯂꯛꯑꯕꯅꯦꯕ ꯉꯁꯤ ꯄꯤꯌꯣꯁꯤ ꯊꯣꯡ ꯂꯣꯟꯒꯅꯤꯅ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯊꯤꯔꯣ ꯑꯩꯒꯤꯗꯤ ꯑꯣ ꯅꯣꯏꯒꯤꯗꯤ ꯑꯥꯗ ꯑꯣꯏꯅ ꯄꯨꯔꯒꯦꯕ ꯑꯗꯨꯒꯤ ꯍꯤꯟꯖꯥꯡ ꯁꯤꯁꯦ ꯃꯐꯣꯟ ꯈꯔ ꯍꯥꯞꯄꯣ ꯑꯂꯨꯒ ꯉꯔꯥꯡ ꯑꯇꯥꯎꯕ ꯊꯣꯡꯕ ꯂꯩꯌꯦꯗ ꯃꯗꯨꯗꯨꯒ ꯍꯥꯞꯄꯣ ꯆꯥꯔꯒ ꯄꯨꯡ 9 ꯇꯥꯁꯟꯈ꯭ꯔꯦ ꯉꯥ ꯁꯥꯍꯜꯂꯨꯀꯣ ꯅꯪ ꯄꯣꯔꯣꯛ ꯊꯣꯡꯕꯗꯨ ꯀꯔꯤ 그때가 나 ꯆꯠꯇꯣꯔꯕꯅꯤ까. 내가 또 해야 되니까. 그러니까 내가 또 무슨 말이지? ꯁꯨꯝ ꯆꯠꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯐꯝꯃꯒ ꯂꯩꯌꯦ ꯁꯤꯅꯤ ꯅꯪ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯦ ꯑꯂꯨ ꯆꯥꯗꯣ ꯑꯂꯨ ꯌꯥꯝꯃꯜꯂꯤꯍꯦ ꯌꯥꯔꯦ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯗꯤ ꯆꯥꯕ ꯌꯥꯔꯦ 그때가 리행 야다가 먹어서 들어가서 그렇게 미안하다. 아버지가 하. ꯉꯔꯥꯡꯒꯤ ꯉꯥ ꯊꯣꯡꯕꯗꯨꯅꯦꯕ ꯍꯥꯎꯋꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯊꯣꯡꯕ ꯃꯇꯨꯝ ꯊꯣꯡꯕ ꯉꯔꯥꯡꯒꯤꯅꯦ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯃꯔꯨ ꯑꯗꯒꯤ ꯃꯈꯟ ꯅꯠꯇꯦ Makan 통과. ꯅꯠꯇꯦꯍꯦ Kalisan ngobwa. Kaya. ꯀꯔꯤꯕ ꯁꯤꯁꯦ 이모는 저 이마디는 수수수 되겠네. 나는 가고 봐. ꯉꯥꯔꯤ ꯈꯥꯡꯉꯧꯕꯀꯣ ꯑꯗꯨꯅꯦ 사드리나. ꯆꯥꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯦꯀꯣ ꯇꯣ ꯉꯔꯥꯡ ꯍꯤꯟꯖꯥꯡ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦ 나도 또 걸러주고. 저도 나뭐. ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯍꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯍꯤꯟꯖꯥꯡ ꯃꯌꯥꯝ ꯑꯃ ꯁꯤ ꯃꯣꯏ ꯇꯤꯐꯤ ꯑꯥꯗ ꯆꯥꯛ ꯆꯥꯔꯨꯅꯕꯒꯤ 차차차차차차차차 보셔도. พออะไรแม่มานำน้ำเปรี้ยวสิ Look yay. 똥어 Với tao đi đi. 많이 버섯이가 핫트리네 짝니 붕어 Cái này kìa. 나반이기 시도 합천 줘 그래 Đâu kìa con. 자, 봐. 자. 하고. 좀 더 못 잡았네. lambi hangye bu city Independence Day. Ate Republic Day ba. Soi gre mana nga sai blog ta Independence Day ni na lambi hangam mane nga sai hara phai gi Republic Day ha bane. aduna babani wakten thadaramani hoju pung 8 taraktoreba aduga ai du maya lembi rom da phokda asakrani tanjaji da mu ai ni bi mu Republic Day ni mistu mu case mu lai ko
ꯃꯥꯒꯤ ꯔꯣꯁꯇꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯣꯏꯒꯤ ꯇꯥꯃꯣꯗꯣ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯦꯇꯦꯟ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯆꯠꯂꯒꯗꯕ ꯕꯤꯗꯤ ꯌꯥꯎꯒꯦ ꯂꯥꯛꯑꯕ ꯀꯩꯅꯣꯗ ꯂꯥꯛꯑꯝꯃꯅꯤ ꯕꯕꯥꯗꯤ ꯇꯤꯃꯥꯛ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯕ ꯂꯥꯛꯑꯕꯀꯣ ꯌꯥꯏꯀꯣ ꯕꯥꯏ ꯕꯥꯏ ꯂꯥꯛ ꯆꯠꯂꯁꯤ ꯂꯥꯛ ꯅꯪꯁꯨ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯂꯨꯔꯀꯥꯟꯁꯤꯗ ꯂꯥꯛꯑꯣ ꯅꯪꯁꯨ ꯂꯧꯕ ꯂꯥꯛꯑꯦ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩ ꯊꯣꯛꯑꯒꯦ ꯑꯁ ꯃꯥꯏꯁꯨ ꯂꯧꯕ ꯂꯥꯛꯑꯦ ꯇꯣ ꯑꯗ ꯐꯔꯦ ꯆꯠꯈ꯭ꯔꯣꯀꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯃꯥꯏ ꯏꯝꯐꯥꯜ ꯌꯧꯔꯦ ꯑꯗꯣ ꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯀꯩꯊꯦꯜꯒ ꯂꯣꯏꯅ ꯀꯥꯟꯅ ꯂꯩꯔꯝꯃꯦꯍꯦ ꯊꯣꯡꯒ ꯂꯣꯏꯅꯃꯛ ꯍꯥꯡꯉꯤ ꯆꯨꯔꯕ ꯁꯣꯝꯗ ꯑꯣꯇꯣꯒ ꯂꯣꯏꯅꯃꯛ ꯆꯦꯜꯂꯦꯕ ꯑꯩꯗꯤ ꯉꯁꯤ ꯕꯟꯗ ꯀꯩꯅꯣꯝꯃ ꯂꯩꯕꯗꯨꯗ ꯄꯨꯡꯍꯥꯡ ꯍꯥꯡꯉꯝꯒꯗ꯭ꯔꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯑꯦꯁ ꯏꯠ ꯏꯁ ꯗꯨꯀꯥꯟ ꯂꯣꯏꯅꯃꯛ ꯊꯣꯡ ꯍꯥꯡ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯖꯒꯥꯁꯦ ꯁꯣꯝꯗ ꯇꯧꯅꯤ ꯇꯧꯕꯗꯣ ꯇꯧꯔꯦꯕꯀꯣ ꯁꯤꯒꯤ ꯑꯄꯥꯛꯄꯁꯤꯗ ꯁꯣꯝꯗ ꯕꯦꯁ ꯑꯃ ꯁꯣꯝꯗ ꯕꯦꯁ ꯑꯃ ꯅꯪ ꯀꯩꯅꯣꯗꯤ ꯈꯔ ꯆꯥꯎ ꯆꯥꯎ ꯅꯝꯃꯛꯄ꯭ꯔꯣ ꯀꯩꯅꯣꯗꯣ ꯈꯔ ꯆꯥꯎ ꯆꯥꯎꯅ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯅ ꯃꯣꯏꯁꯤ ꯃꯤ ꯈꯔ ꯂꯥꯛꯅꯕ ꯍꯧꯔꯦꯕꯀꯣ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ डेस्क पे रोज ये तुम्हारा सामान है ना हाँ ठीक है खर लास्ट शॉपिंग मेंटेन तो खर लाप तक बेनोरी साइड में चलन जावा और हम भी सिद्धू को खेलना चाहिए हम चलन लगा बेनोर तो कोई बाइबा हम को बेनोर सिद्धू को खेल पीरो सोमदन ग्रुप अमा तौदुनेबको अदगी नंगी थारबो अदगी सोमदना ग्रुप अमा हजिगी सेल्फीदो आदा थादुद्रो हारे सिबांगी थाग्रबा थाग दनारी थागरो नजो लोरेगो ꯑꯩꯒꯤ ꯊꯥꯔꯛꯇꯦ ꯁꯤ ꯑꯩꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯩꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯃꯤ ꯀꯨꯟꯅ 94ꯅꯦꯕ ꯑꯩꯒꯤ ꯕꯦꯁꯇ ꯂꯥꯛꯏꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯅꯝꯕꯔ ꯑꯣꯐ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯗꯨ ꯌꯦꯡꯉꯣ ꯁꯤ ꯃꯤ ꯃꯌꯥꯝꯁꯦ ꯃꯤ ꯌꯥꯝꯃꯦꯕ ꯃꯤ ꯄꯨꯔꯥ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯂꯥꯛꯑꯦꯕ मई मा ꯆꯄꯜ ꯑꯃ ꯀꯌꯥ ꯁꯨꯒꯦ 40ꯗꯤ ꯍꯦꯜꯂꯅꯤ ꯑꯩ ꯍꯜꯂꯛꯑꯦ ꯄꯨꯡ 5 ꯇꯥꯔꯦꯕ ꯑꯉꯥꯡꯈꯩ ꯑꯗꯩ ꯅꯨꯄꯤꯒ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯂꯧꯕꯤꯔꯨꯔꯒ ꯑꯗꯩ ꯊꯣꯔꯛꯄꯗ ꯄꯨꯡ 3:30 ꯈꯔ ꯍꯦꯜꯂꯝꯃꯅꯤ ꯉꯁꯤ ꯋꯥꯁꯨ ꯋꯥꯔꯕ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯌꯨꯝꯗ ꯊꯧꯊꯔꯒꯦꯅ ꯑꯗꯨꯝ ꯊꯧꯊꯔꯒ ꯂꯥꯛꯑꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯀꯦꯅ ꯇꯧꯔꯤꯅꯦ ꯃꯃꯥꯗꯤ ꯑꯣ ꯃꯃꯥ ꯁꯃꯣꯁꯥ ꯂꯧꯕ ꯆꯠꯂꯝꯒꯅꯤ ꯑꯩꯅ ꯁꯃꯣꯁꯥ ꯂꯧꯖꯣꯅ ꯍꯥꯏꯈꯤꯅꯤ ꯉꯁꯤꯗꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯃꯤ ꯉꯁꯥꯏ 40ꯒ 9ꯗꯣ 39ꯅꯦꯕ ꯄ꯭ꯔꯖꯦꯟ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯋꯥꯏ ꯑꯗꯨꯕꯨꯗꯤ ꯊꯕꯛ ꯇꯧ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕ ꯀꯥꯟꯗ ꯋꯥꯗꯕ ꯊꯕꯛꯇꯤ ꯂꯩꯇꯦꯗꯅ ꯋꯥꯗꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯐꯪꯅꯤ ꯅꯠꯇ꯭ꯔꯥ Hey, asal boy. Kaya ba? Ako'y nito no'y lahi na. Ako'y raknoy da saksagada ba? Sana pa so hayre heba. Lora ba? Kaya gina. Hey! Kopi pi mo hay ye. Ha. Sana kopi yan tara ba? Kopi fazai ne ah. Choy po to eh. Kopi yan mi kopi yan. Kopi yan na tiyan dia re tiyan ba. Nata kana kino duma kilo da ako'y ke ba?
티 메이커 해봐 지게봐 피메카다. 커피 메이커지 얌 소이드나 아 헤이 실라워 사모사 싸가더라 사모사 싸가더라 아 짜로야 모모 싸가더라 자지 모모 싸니 예마제 숙디. 숙디. 짱짱한 소리 하고 있는 거야. 아버지 자기 와이다 고비 소리를 그야지 sana pa tim biroge pun hinti wida rahul wida masak sa ba yaw bone ba 손좀 따서 손랑 더 세. 김에 빼자. 가비니. 형님이야. 이게 너무 딱 필요다. 그래. 바소 시대 김에 바이바이 하이드레 바소. 나 락더라. 라오야. 라우다. 쭉 돌아와 봐. 야, 디진 거지 사나래 이제. अदर ngasi blog de matha introduction jarage ye blog su pami batho gadi like to biramo share to bio anong views will be subscribe to biramo kon kisana pasole bio so please be safe and be healthy bye bye good night shoo bye bye oh la hai ni la pasong ai đây từ lại bye bye hả chú đâu chú 시다 슈고 바이바이 우스 음식에 블랭켓 갖다 보자 야래 바우즈 워 바이바이